ꯃꯩꯔꯥꯕꯅ ꯈꯨꯡꯒꯪꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤꯕꯣ? ꯊꯣꯏꯕꯤꯅ ꯂꯩꯔꯤꯌꯦ ꯈꯨꯡꯒꯪꯗꯨꯗ ꯑꯗꯨꯝ ꯍꯌꯦꯡ ꯆꯠꯂꯒꯦ ꯍꯥꯏꯔꯦ ꯌꯥꯔꯦ ꯏꯅꯦ ꯍꯣꯏꯅꯁꯨ ꯑꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯗꯦꯠ ꯇꯧꯊꯕ ꯌꯥꯔꯦ ꯀꯩꯅꯣ ꯌꯦꯁ ꯑꯩꯗꯤ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯗ ꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯦ ꯑꯁꯦꯡꯕꯒꯤ ꯎꯅꯤꯡꯕ꯭ꯔꯅꯦ ꯑꯁꯦꯡꯕꯒꯤ ꯎꯅꯤꯡꯉꯦ ꯃꯩꯔꯥꯕꯅ ꯅꯪꯅ ꯎꯅꯤꯡꯂꯤꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯎꯅꯤꯡꯕꯅ ꯍꯦꯜꯂꯦ ꯈꯪꯉꯕꯣ ꯊꯣꯏꯕꯤꯅ ꯐꯔꯦ ꯑꯗꯣ ꯏꯅꯦ ꯂꯥꯛꯑꯕ ꯃꯥꯜꯂꯦ ꯑꯩ ꯊꯣꯛꯎꯈꯤꯒꯦ ꯍꯌꯦꯡ ꯄꯨꯡ 1ꯗ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯀꯣ ꯃꯩꯔꯥꯕꯅ ꯍꯣꯏ ꯌꯥꯏꯌꯦ I love you ꯊꯣꯏꯕꯤꯅ I love you too ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯔꯦ ꯃꯈꯣꯏ ꯑꯅꯤ ꯊꯥꯖꯅ ꯏꯅꯦ ꯑꯁꯨꯛ ꯂꯥꯞꯄꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯖꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯂꯥꯞꯄꯦꯕ ꯑꯣꯟꯊꯣꯛꯅ ꯑꯗꯨ ꯂꯩꯍꯧꯔꯣ ꯏꯅꯦ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯅꯨꯄꯤ ꯑꯃꯅ ꯍꯣꯔꯦꯟꯅꯦ ꯑꯩ ꯅꯣꯏ ꯀꯀꯥꯅꯒ ꯆꯪꯍꯟꯗꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯊꯦꯡꯅ ꯍꯜꯂꯛꯑꯦꯅ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯗ ꯅꯠꯇꯦꯗ ꯑꯩꯁꯨ ꯆꯪꯍꯟꯗꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯊꯥꯖꯅ ꯄꯨꯡꯁꯤꯗꯤ ꯌꯧꯔꯦ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯏꯕꯦꯝꯃ ꯊꯥꯖ 7:30 ꯇꯥꯔꯦ ꯏꯅꯥꯈꯨꯟꯕꯤꯅ ꯊꯦꯡꯂꯒꯅ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯂꯦꯛꯑꯁꯤꯗꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯥꯖꯅ ꯏꯅꯦ ꯃꯈꯣꯏ ꯂꯦꯛꯍꯜꯂꯣ ꯑꯩꯗꯤ ꯍꯟꯗꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯌꯨꯝꯕꯨꯗꯨꯗꯤꯅꯦ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛꯀ ꯆꯥꯔꯝꯃꯣꯏꯗꯣꯏꯅꯤ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯃꯛꯏ ꯌꯥꯔꯣꯏꯍꯦ ꯑꯩꯁꯨ ꯃꯈꯣꯏ ꯃꯄꯥꯗꯣ ꯑꯩ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕꯅꯦ ꯃꯌꯥꯝ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯏꯅꯥꯈꯨꯟꯕꯤꯅ ꯑꯗꯨꯗꯤ ꯊꯥꯖ ꯅꯪꯒꯤ ꯕꯔꯥꯁꯦ ꯁꯦ ꯂꯨꯄꯥ 1,000 ꯁꯤꯗꯒꯤ ꯂꯧꯔꯣ ꯑꯩꯒꯤ ꯕꯔꯥꯗꯣ ꯊꯥꯖꯅ ꯏꯅꯦ ꯁꯤꯗꯤ ꯑꯩꯅ ꯏꯅꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯀꯩ ꯍꯥꯏꯈꯤꯒꯦ ꯏꯅꯥꯈꯨꯟꯕꯤꯅ ꯁꯦ ꯁꯤꯗꯤ ꯕꯔꯥ ꯅꯠꯇꯦꯕ ꯅꯅꯦꯅꯅꯦ ꯅꯨꯡꯁꯤꯗꯅ ꯏꯆꯥꯗ ꯄꯤꯕꯅꯤ ꯁꯦ ꯄꯥꯏꯁꯤꯜꯂꯨꯁꯦ ꯒꯦꯠ ꯊꯛ ꯍꯥꯡꯗꯣꯔꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯤ ꯊꯣꯛꯂꯛꯏ ꯊꯥꯖ ꯊꯣꯏꯕꯤ ꯎꯕꯗ ꯃꯃꯥꯏꯗꯣ ꯅꯣꯟꯊꯩ ꯑꯗꯨꯒ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯊꯥꯖꯅ ꯏꯅꯦ ꯑꯩ ꯆꯠꯂꯒꯦ ꯏꯅꯥꯈꯨꯟꯕꯤꯅ ꯄꯩꯁꯥꯁꯤ ꯄꯥꯏꯈꯣꯅꯩ ꯕꯦꯝꯃ ꯊꯣꯏꯕꯤꯅ ꯀꯩꯗꯧꯔꯅꯤꯅꯦ ꯏꯅꯥꯈꯨꯟꯕꯤꯅ ꯏꯝꯐꯥꯜꯗꯒꯤ ꯊꯤꯟꯕꯤꯔꯛꯄꯅꯦ ꯑꯗꯣ ꯚꯔꯥ ꯂꯧ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯊꯣꯏꯕꯤꯅ 1,000ꯗꯣ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ ꯁꯦ ꯚꯔꯥꯅꯤ ꯄꯥꯏꯁꯤꯜꯂꯨꯅꯦ ꯌꯥꯝ ꯄꯩꯁా ꯄꯥꯏꯈꯤꯕꯒꯤ ꯃꯑꯣꯡꯂꯣ ꯄꯩꯁꯥꯒ ꯂꯧ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯊꯥꯖ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯝꯕꯗꯒꯤ ꯁꯠ ꯅꯣꯡꯈꯠꯂꯛꯏ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯁꯛ ꯈꯪꯂꯔꯣꯏ ꯅꯨꯄꯥꯅꯤ ꯃꯨꯟꯅ ꯌꯦꯡꯂꯒꯗꯤ ꯈꯪꯗꯧ ꯃꯉꯥꯏꯔꯦ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯈꯤꯕꯒꯤ ꯃꯑꯣꯡꯂꯣ ꯑꯩꯈꯣꯏ ꯁꯣꯝꯁꯦ ꯊꯣꯏꯕꯤꯅ ꯍꯦ ꯄꯩꯁꯥꯒꯤ ꯋꯥꯗꯤꯅꯦ ꯅꯪ ꯍꯧꯖꯤꯛ ꯂꯩꯔꯒ ꯍꯥꯠꯇꯣꯛꯎꯔꯣ ꯏꯅꯥꯈꯨꯟꯕꯤꯅ ꯃꯔꯛ ꯊꯠꯇꯨꯅ ꯏꯍꯦ ꯀꯩꯅꯣ ꯇꯧꯅꯔꯤꯕꯗꯨꯕꯣ ꯊꯣꯏꯕꯤ ꯍꯟꯗꯣꯛꯎꯁꯦ ꯑꯝꯇ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯅꯣꯏꯅ ꯇꯧꯅꯔꯤꯕꯁꯤꯕꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯦ ꯇꯧꯒꯅꯨꯅꯦ ꯅꯣꯏꯕꯣ ꯑꯗꯨꯃꯥꯏꯅ ꯁꯦ ꯈꯟꯅꯒꯅꯨ ꯐꯠꯇꯦ ꯆꯠꯂꯁꯤ ꯏꯕꯦꯝꯃ ꯊꯥꯖ ꯒꯥꯔꯤ ꯁꯦꯂꯔ ꯂꯩꯈꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯥꯏ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯁꯠꯇꯣꯛꯇꯨꯅ ꯑꯃꯨꯛ ꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯦ 5,000 ꯑꯃꯒ ꯍꯥꯞꯄꯕꯅꯤ 6,000 ꯄꯥꯏꯔꯣ ꯚꯔꯥ ꯌꯥꯝꯗꯕꯒꯤ ꯃꯥꯜꯂꯦ ꯅꯪꯅ ꯂꯧꯗ꯭ꯔꯤꯗꯣ ꯊꯥꯖ ꯁꯨꯝ ꯋꯥ ꯉꯥꯡꯂꯝꯗꯕꯗꯒꯤ ꯄꯩꯁꯥ ꯑꯗꯣ ꯇꯥꯞ ꯂꯧꯏ ꯊꯣꯏꯕꯤꯅ ꯇꯣ ꯑꯩꯅ ꯍꯥꯏꯗꯨꯅꯤꯅꯦ ꯚꯔꯥ ꯌꯥꯝꯗꯕꯒꯤ ꯃꯥꯜꯂꯦꯗꯣ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯅꯕꯨ ꯄꯩꯁా ꯂꯧꯅꯤꯡꯗꯕ ꯂꯩꯒꯗ꯭ꯔꯣ ꯄꯩꯁꯥ ꯑꯗꯣ ꯂꯧꯁꯤꯟꯕ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯂꯂꯣꯟꯕꯤꯁꯤꯡ ꯑꯗꯨꯁꯨ ꯌꯦꯡꯗꯨꯅ ꯂꯩ ꯁꯣꯟꯁꯨ ꯁꯣꯟꯅꯤꯡꯂꯝꯒꯅꯤ ꯌꯥꯝꯅ ꯄꯤꯔꯛꯂꯒ ꯂꯧꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯄꯩꯁꯥ ꯑꯗꯨ ꯃꯃꯥꯏ ꯆꯞ ꯆꯥꯅ ꯊꯥꯡꯒꯠꯂꯤ ꯊꯣꯏꯕꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯖꯅ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯄꯩꯁꯥ ꯑꯗꯣ ꯇꯞꯅ ꯖꯦꯔꯦ ꯁꯦꯒꯥꯏ ꯃꯌꯥꯝ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯩꯁꯥ ꯑꯗꯨ ꯁꯤꯡꯀꯨꯞ ꯁꯅ ꯁꯦꯒꯥꯏꯔꯕ ꯇꯨꯡꯗ ꯊꯥꯖ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯏꯅꯥ ꯈꯨꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯒ ꯄꯥꯏꯕ ꯅꯔꯜꯗꯣ ꯄꯥꯝꯕꯤꯒꯗꯕ ꯅꯠꯇꯦ ꯃꯤ ꯍꯥꯠꯂꯒ ꯄꯩꯁా ꯄꯥꯏꯅꯤꯡꯗꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯂꯥꯏꯔꯖꯔꯕꯁꯨ ꯃꯤꯉꯣꯟꯗꯒꯤ ꯅꯣꯡꯃꯇ ꯅꯤꯔꯒ ꯆꯥꯔꯛꯇ꯭ꯔꯤꯕ ꯅꯨꯄꯤꯅꯦ ꯅꯨꯄꯤ ꯂꯂꯣꯟꯕꯤ ꯃꯌꯥꯝꯗꯣ ꯈꯨꯕꯥꯛ ꯈꯨꯔꯛꯂꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯊꯥꯖ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ ꯏꯅꯥꯈꯨꯟꯕꯤꯅ ꯌꯥꯏꯍꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯊꯥꯒꯠꯂꯤ ꯃꯥꯒꯤ ꯃꯊꯧꯅꯥꯗꯣ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯈꯪꯗ ꯇꯥꯔꯛꯏ ꯄꯩꯁꯥ ꯁꯦꯒꯥꯏꯔꯒ ꯍꯨꯟꯗꯣꯛꯑꯝꯕꯗꯣ ꯑꯗꯨꯒ ꯏꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯅꯨꯄꯤ ꯍꯥꯏꯕ꯭ꯔோ ꯏꯅꯥꯈꯨꯟꯕꯤꯅ ꯃꯥꯅꯤꯅꯦ ꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯤ ꯃꯍꯥꯛꯅ ꯑꯣꯇꯣ ꯊꯧꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤꯅꯦ ꯊꯣꯏꯕꯤꯅ ꯑꯁꯦꯡꯕꯒꯤꯔꯣ ꯏꯅꯥꯈꯨꯟꯕꯤꯅ ꯑꯩꯅ ꯅꯪꯕꯨ
ꯄꯥꯈꯪ ꯃꯆꯥꯅꯦꯅ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯂꯥꯛꯑꯣ, ꯑꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯪꯂꯁꯤ ꯊꯦꯡꯉꯦ꯫ ꯑꯁꯨꯝꯅ ꯆꯪꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯊꯥꯖ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯃꯔꯝꯅ ꯃꯣꯛꯏꯕ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯨꯀꯣ, ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯈꯣ꯫ ꯆꯞ ꯃꯥꯟꯅꯅ ꯕꯣꯔ ꯄꯤꯕꯤꯔꯤ ꯃꯌꯥꯝ ꯑꯗꯨꯅ꯫ ꯊꯥꯖ ꯇꯥꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯆꯩ ꯃꯈꯨꯠꯅ, ꯑꯗꯨꯒ ꯍꯣꯏ ꯃꯥꯏꯅꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗꯣ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯏ꯫ ꯑꯁꯨꯝꯅ ꯃꯤꯅꯤꯠ 30ꯒꯤ ꯃꯇꯨꯡꯗ ꯒꯦꯠ ꯊꯤꯜꯂꯛꯏ ꯍꯣꯁꯇꯦꯜꯒꯤ꯫ ꯖꯣꯏ ꯆꯦꯟꯊꯣꯔꯛꯏ ꯃꯥꯡꯒꯣꯜꯗ ꯎꯏꯔꯝꯕꯗꯒꯤ꯫ ꯑꯦ, ꯏꯆꯥ ꯂꯥꯛꯈ꯭ꯔꯦ꯫ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯤ, ꯑꯣꯇꯣ ꯊꯧꯖꯤꯜꯂꯛꯏ ꯊꯥꯖ꯫ ꯖꯣꯏꯅ, ꯏꯕꯦꯝꯃ ꯆꯪꯒꯗꯕ꯭ꯔꯥ? ꯊꯥꯖꯅ, ꯄꯥꯕꯨꯡ ꯆꯪꯉꯒꯦ꯫ ꯏꯕꯦꯝꯃ, ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ ꯄꯥꯕꯨꯡ꯫ ꯖꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯣ ꯑꯁꯨꯝꯅ ꯅꯪꯅ ꯊꯦꯡꯂꯐꯥꯎ ꯑꯣꯇꯣ ꯊꯧꯗꯨꯅ ꯑꯁꯨꯛ ꯅꯧꯔꯤꯕ ꯅꯪꯅ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯄꯥꯕꯨꯡ ꯌꯦꯡꯕ ꯉꯝꯗꯦꯅꯦ꯫ ꯊꯥꯖꯅ, ꯃꯁꯤꯗꯤ ꯄꯨꯟꯁꯤꯂꯣꯟꯅꯦ, ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗ, ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨꯗ ꯄꯥꯕꯨꯡ꯫ ꯑꯗꯣ ꯅꯪꯒꯤ ꯀꯥ ꯚꯔꯥꯁꯨ ꯑꯩ ꯂꯧꯔꯔꯣꯏ, ꯅꯪꯕꯨ ꯁꯤꯗ ꯏꯆꯥꯒꯨꯝꯅ ꯂꯣꯏꯅꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯤꯌꯨ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯂꯩꯖꯒꯦ꯫ ꯊꯥꯖ ꯇꯥꯔꯛꯂꯤ ꯈꯥꯝꯕ ꯉꯝꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ꯫ ꯖꯣꯏꯅ, ꯐꯔꯦ ꯐꯔꯦ, ꯆꯪꯖꯔꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯐꯝꯗ, ꯂꯥꯏꯖꯁꯨ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯊꯥꯖꯅ, ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯊꯥꯖ ꯀꯥꯈ꯭ꯔꯦ꯫ ꯑꯁꯨꯛ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯇꯧ, ꯍꯣꯠꯅꯕ ꯀꯜꯂꯤꯕ ꯑꯉꯛꯄꯅꯤ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥꯁꯨ꯫ ꯑꯁꯨꯝꯅ ꯖꯣꯏ ꯆꯪꯈꯤ ꯏꯃꯨꯡꯗ ꯈꯟꯈꯟꯗꯨꯅ꯫ ꯊꯥꯖ ꯊꯣꯡ ꯊꯤꯜꯂꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ꯫ ꯀꯩꯅꯣ ꯇꯥꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯕꯅꯦ꯫ ꯊꯣꯡꯗꯣ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯍꯪꯉꯛꯇꯦ꯫ ꯊꯥꯖ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯏ꯫ ꯊꯥꯖꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯨꯄꯥꯒꯤ ꯁꯛꯇꯝ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯡꯖꯤꯟꯗ꯫ ꯂꯥꯏꯖꯁꯨ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯪꯉꯤ, ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯒ, ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯊꯥꯖꯅ, ꯅꯪꯕꯨ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯖꯗꯣ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖꯅ, ꯃꯥꯅꯦ, ꯑꯩ ꯂꯥꯏꯖꯅꯦ, ꯀꯩꯗꯧꯔꯒꯦ? ꯊꯥꯖꯅ, ꯑꯗꯨꯛ ꯌꯥꯝꯕ ꯁꯝ ꯑꯗꯨꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯕ? ꯂꯥꯏꯖꯅ ꯈꯨꯝꯃꯛꯏ, ꯍꯣ ꯀꯛꯊꯠꯈ꯭ꯔꯦ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯅꯕ꯫ ꯑꯁ, ꯂꯥꯛꯑꯣ ꯆꯪꯂꯁꯤ, ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛ ꯊꯤꯔꯣꯁꯦ, ꯆꯥꯔꯒꯦꯕ꯫ ꯂꯥꯏꯖꯅ, ꯂꯥꯛꯑꯣ꯫ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ꯫ ꯊꯥꯖꯅ, ꯚꯥꯏ, ꯀꯩꯒꯤꯅꯣ ꯁꯝ ꯀꯛꯏꯁꯤꯕꯣ? ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯣ? ꯂꯥꯏꯖꯅ, ꯑꯁ ꯌꯥꯔꯦꯁꯦ, ꯑꯩꯁꯨꯅꯦ ꯏꯇꯥꯗꯧꯅ ꯂꯩꯅꯤꯡꯉꯦ ꯈꯪꯕ꯭ꯔꯣ, ꯑꯗꯨꯒꯤꯅꯦ ꯌꯥꯝ ꯀꯛꯍꯟꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕ꯫ ꯊꯥꯖꯅ ꯈꯨꯝꯃꯛꯏ, ꯍꯣ ꯀꯛꯍꯟꯅꯤꯡꯗ꯭ꯔꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯁꯨ ꯀꯥꯟꯅꯔꯔꯣꯏꯌꯦ, ꯌꯥꯔꯦ ꯆꯥꯛ ꯆꯥꯔꯣꯁꯦ꯫ ꯊꯥꯖ ꯆꯥꯛꯂꯨꯛ ꯃꯄꯥꯟꯗ ꯐꯝꯃꯤ, ꯑꯗꯨꯒ ꯑꯁ ꯁꯤꯗꯤ ꯍꯥꯎꯅꯤꯍꯦ, ꯁꯧꯒ꯭ꯔꯤ ꯆꯝꯊꯣꯡꯅꯦ꯫ ꯊꯥꯖ ꯃꯔꯩ ꯀꯥꯇꯣ ꯂꯦꯛꯏ꯫ ꯂꯥꯏꯖꯅ, ꯍꯥꯎꯔꯗꯧꯅꯤ ꯐꯖꯅ꯫ ꯊꯥꯖ ꯏꯁꯤꯡꯅ ꯃꯈꯨꯠꯇꯣ ꯍꯥꯝꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯑꯗꯨꯒ, ꯋꯥ! ꯂꯥꯏꯖꯅ, ꯑꯦ, ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯄꯥꯈꯠꯅ ꯍꯪꯖꯩ ꯊꯥꯖꯕꯨ꯫ ꯊꯥꯖꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ, ꯑꯁ ꯑꯩꯗꯤꯅꯦ ꯑꯁꯨꯝꯅ ꯍꯥꯎꯕ ꯆꯝꯊꯣꯡꯁꯦ ꯆꯥꯔꯛꯇ꯭ꯔꯤꯌꯦ꯫ ꯂꯥꯏꯖꯅ, ꯅꯪꯁꯤꯗꯤꯕꯀꯣ, ꯑꯗꯣ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯔꯒ ꯂꯥꯏꯖ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯥꯏꯊꯗꯨꯅ ꯇꯨꯝꯈꯤ꯫ ꯊꯥꯖꯅ, ꯍꯣꯏ ꯑꯩꯁꯨ ꯆꯥ ꯂꯣꯏꯔꯒ ꯆꯪꯉꯛꯑꯒꯦ, ꯇꯨꯝꯃꯣ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯦ꯫ ꯊꯥꯖ ꯃꯆꯤꯟ ꯇꯦꯡꯊꯣꯛꯏ, ꯑꯗꯨꯒ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ, ꯑꯁꯦꯡꯕ ꯑꯁꯨꯝꯅ ꯍꯥꯎꯕꯕꯨ ꯆꯥꯔꯛꯇ꯭ꯔꯤꯅꯦ꯫ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯊꯥꯖꯅ, ꯚꯥꯏ ꯆꯪꯁꯤꯜꯂꯨꯁꯦ, ꯈꯔ ꯌꯥꯝ ꯋꯥꯔꯖꯥꯠꯅꯤꯀꯣ, ꯈ꯭ꯋꯥꯡꯒꯁꯦ ꯌꯥꯗ꯭ꯔꯦ꯫ ꯂꯥꯏꯖꯗꯣ ꯃꯈꯣꯡꯒꯥꯇꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯐꯥꯛꯇꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯊꯥꯖꯅ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯤꯅ ꯍꯥꯏꯔꯤꯕꯀꯥꯁꯦ ꯀꯩꯝ ꯇꯥꯗꯦ ꯍꯥꯏꯕ, ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯄꯨꯁꯤꯜꯂꯛꯀꯅꯤꯀോ, ꯑꯗꯩꯗꯤ ꯑꯩ ꯁꯥꯎꯔꯛꯇꯅ꯫ ꯂꯥꯏꯖꯅ, ꯀꯩꯅꯣ ꯚꯥꯏ, ꯇꯨꯝꯅꯤꯡꯂꯀꯥꯟꯁꯤꯗ ꯅꯪꯁꯤꯃ꯫ ꯃꯈꯣꯡꯗꯣ ꯁꯨꯞꯆꯤꯜꯂꯒ ꯇꯨꯝꯈꯤ꯫ ꯊꯥꯖ ꯍꯤꯞꯊꯔꯦ, ꯇꯞꯅ ꯃꯣꯟꯒ ꯀꯣꯛꯀ ꯇꯥꯏꯅꯔꯦ, ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯣꯏꯗꯨꯅ ꯇꯨꯝꯂꯤ꯫ ꯊꯥꯖꯅ, ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯑꯩꯕꯨ ꯊꯤꯒꯠꯂꯔꯣꯏꯗ꯭ꯔꯥ? ꯑꯩꯒꯤ ꯏꯌꯥꯝꯕ ꯀꯝꯗꯧꯅ ꯁꯤꯕꯅꯣ? ꯏꯃꯥꯅ ꯀꯗꯣꯝꯗ? ꯊꯥꯖ ꯇꯨꯝꯅ ꯇꯨꯝꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯍꯦ ꯏꯁꯣꯔ, ꯅꯪꯁꯦ ꯐꯠꯃꯟꯗꯦꯀꯣ, ꯏꯕꯨꯡ ꯑꯃꯗꯤ ꯏꯃꯥꯕꯨ ꯏꯊꯥꯗꯒꯤ ꯍꯦꯛ ꯁꯤꯠꯇꯨꯅ ꯄꯨꯕꯤꯈꯤꯗ, ꯑꯩ ꯁꯣꯏꯗꯅ ꯃꯈꯣꯏꯕꯨ ꯊꯤꯈꯤꯒꯅꯤ꯫ ꯂꯥꯏꯖ ꯌꯥꯑꯣꯜꯂꯛꯏ, ꯃꯈꯣꯡꯗꯣ ꯊꯥꯡꯒꯠꯂꯛꯏ ꯊꯥꯖꯗ꯫ ꯊꯥꯖ, ꯃꯁꯤ ꯅꯨꯄꯤꯁꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯌꯥꯝ ꯄꯛꯇꯤꯌꯦ, ꯃꯁꯛꯁꯤꯒ꯫ ꯚꯥꯏ ꯅꯈꯣꯡꯒ ꯊꯥꯡꯗꯧꯅꯦ꯫ ꯂꯥꯏꯖ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯂꯛꯏ ꯑꯃꯨꯛꯀ ꯍꯦꯟꯅ꯫ ꯊꯥꯖꯁꯨ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯀꯣꯟꯖꯔꯁꯅꯨ ꯈꯟꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯝꯊꯈ꯭ꯔꯦ꯫
ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯊꯥꯖ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯋꯥꯏ ꯁꯤꯠꯇꯣꯛꯂꯤ, ꯇꯨꯜꯁꯤꯕꯣꯡ ꯋꯥꯏ ꯇꯩꯗꯨꯅ ꯙꯨꯛ ꯊꯥꯖꯔꯤ꯫ ꯃꯩꯔꯥꯕ ꯏꯃꯨꯡꯗꯒꯤ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯖꯗ꯫ ꯃꯩꯔꯥꯕꯅ "ꯕꯕꯥ, ꯉꯜꯂꯤꯗ ꯀꯩꯅꯣ, ꯇꯨꯝꯕꯀꯥꯁꯦ ꯊꯦꯡꯅꯁꯨ ꯇꯨꯝꯈꯤꯗꯥꯏꯅꯦ? ꯌꯥꯔꯦꯗ, ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯀꯨꯏꯅ ꯈꯣꯏꯔꯝꯕ꯭ꯔꯣ? ꯕꯕꯥ ꯍꯧꯒꯠꯂꯣ, ꯉꯁꯥꯏꯅ ꯂꯧꯔꯝꯃꯅꯤ ꯂꯥꯏꯅ, ꯋꯥꯏꯒ ꯇꯩꯔꯤ ꯃꯥꯜꯂꯦꯅꯦ ꯁꯨꯃꯥꯡꯒꯁꯦ"꯫ "ꯕꯕꯥ, ꯅꯪ ꯌꯥꯏꯀꯣ"꯫ ꯅꯣꯛꯅꯣꯛꯇꯨꯅ ꯃꯩꯔꯥꯕꯅ ꯍꯥꯏꯔꯤ꯫ ꯊꯥꯖ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯁꯤꯜꯂꯨꯗꯦ, ꯃꯥꯒꯤ ꯈꯣꯏꯔꯝꯒꯗꯕ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯣꯏꯔꯝꯂꯤ ꯏꯁꯣꯔꯕꯨ ꯆꯦꯠꯅ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯗꯨꯅ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ "ꯀꯩꯅꯣ ꯈꯣꯏꯕꯥꯁꯤꯕꯣ, ꯉꯥꯎꯔꯕ ꯖꯥꯠꯂꯣ? ꯃꯊꯛꯇ ꯑꯃꯨꯛ ꯅꯨꯄꯤꯔꯣꯝꯗ ꯀꯥꯔꯤꯁꯤꯅ? ꯀꯩꯅꯥ ꯀꯠꯄ ꯇꯥꯔꯦꯅꯦ ꯑꯌꯨꯛꯁꯤꯗ"꯫ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯩꯔꯥꯕ꯫ "ꯏꯃꯥ"꯫ ꯖꯣꯏꯅ "ꯀꯔꯤꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ, ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯅ"꯫ ꯃꯩꯔꯥꯕꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯖꯣꯏꯅ "ꯍꯩ, ꯀꯔꯤ ꯈꯨꯌꯦꯡꯅꯣꯅꯦ? ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯈꯜꯂꯨꯔꯒꯦ, ꯅꯄꯥꯅꯤꯅꯦ"꯫ ꯃꯩꯔꯥꯕꯅ ꯃꯈꯨꯠꯅ ꯇꯞꯅ ꯗꯛ ꯗꯛ ꯊꯦꯡꯉꯤ ꯃꯄꯥꯒꯤ ꯃꯁꯥꯗ꯫ ꯖꯣꯏꯅ "ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ, ꯉꯥꯎꯔꯕ ꯇꯧꯔꯤꯁꯤꯅ? ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯏꯕꯨꯡꯉꯣ"꯫ ꯃꯩꯔꯥꯕꯅ "ꯕꯕꯥ, ꯅꯪ ꯕꯨꯠꯀ ꯁꯥꯟꯅꯕ꯭ꯔꯣ"꯫ ꯖꯣꯏ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ, "ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯏꯕꯨꯡꯉꯣ"꯫ ꯃꯩꯔꯥꯕꯅ "ꯕꯕꯥ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯂꯝꯂꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈ꯭ꯔꯤꯗꯣ"꯫ ꯖꯣꯏ ꯏꯁꯤꯁꯤꯅ ꯅꯣꯛꯇꯨꯅ "ꯏꯆꯥ ꯊꯥꯖ ꯑꯣꯏꯔꯝꯒꯅꯤ, ꯂꯥꯏꯁꯨ ꯌꯥꯝ ꯅꯤꯡꯕꯅꯤ, ꯃꯥꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤꯅꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯥꯁꯦ"꯫ ꯃꯩꯔꯥꯕꯅ "ꯅꯨꯄꯤꯔꯥ ꯍꯥꯏꯁꯦ"꯫ ꯖꯣꯏꯅ "ꯍꯣꯏ ꯃꯥꯅꯤꯅꯦ, ꯄꯨꯔꯥ ꯅꯨꯄꯥꯗꯧꯅ ꯇꯧꯕꯅꯤ"꯫ ꯃꯩꯔꯥꯕꯅ "ꯑꯣ, ꯖꯥꯠ ꯖꯥꯠꯅꯤꯍꯦ"꯫ ꯖꯣꯏꯅ "ꯍꯥꯏ ꯀꯥꯟꯅꯗꯦ, ꯑꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯅꯁꯥ ꯅꯔꯨ ꯁꯦꯡꯗꯣꯛꯇꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯊꯣꯛꯎꯔꯣ, ꯑꯩ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ"꯫ ꯃꯩꯔꯥꯕꯅ "ꯍꯣꯏ ꯕꯕꯥ"꯫ ꯍꯣꯁꯇꯦꯜꯒꯤ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯍꯧꯒꯠꯅꯔꯛꯂꯦ꯫ ꯄꯨꯡ 7:30 ꯇꯥꯔꯦ꯫ ꯁꯪꯒꯣꯏꯗ ꯃꯩꯔꯥꯕꯗꯤ ꯄꯦꯠ ꯊꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯩꯔꯥꯕ ꯊꯤꯜꯂꯤ ꯑꯋꯥꯕ ꯂꯩꯇꯅ ꯍꯨꯃꯥꯡꯒ ꯇꯞ ꯇꯞ ꯇꯥꯔꯤ꯫ ꯂꯥꯏꯖꯅ "ꯄꯥꯕꯨꯡ, ꯄꯥꯕꯨꯡ"꯫ ꯃꯩꯔꯥꯕ ꯄꯦꯠ ꯊꯤꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ "ꯍꯥꯏ, ꯀꯅꯥꯅꯣ, ꯀꯩꯗꯧꯔꯦ"꯫ ꯂꯥꯏꯖꯅ "ꯈꯣꯟꯗꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯥꯈ꯭ꯔꯦꯗ, ꯄꯥꯕꯨꯡꯕꯨ"꯫ ꯃꯩꯔꯥꯕꯅ "ꯀꯩꯒꯤꯅꯣ, ꯄꯥꯕꯨꯡ ꯋꯥꯀꯤꯡ ꯆꯠꯈꯤ"꯫ ꯂꯥꯏꯖꯅ "ꯑꯣ ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ"꯫ ꯃꯩꯔꯥꯕꯅ "ꯅꯊꯧ ꯇꯧꯖꯔꯨ, ꯂꯥꯏꯔꯤꯛ ꯄꯥꯎ ꯑꯉꯥꯡꯅ"꯫ ꯂꯥꯏꯖ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯣꯝꯗꯅ ꯊꯥꯖ ꯕꯨꯇꯟ ꯀꯟꯅ ꯏꯜꯂꯤ꯫ ꯂꯥꯏꯖꯅ "ꯄꯥꯏ ꯀꯌꯥ ꯁꯨꯔꯒꯦ ꯏꯜꯂꯤꯗꯨꯕꯣ"꯫ ꯊꯥꯖ ꯏꯟꯅ ꯏꯟꯅ ꯃꯉꯛ ꯍꯥꯏꯔꯛꯏ, ꯍꯪꯉꯛꯀꯅꯨ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯃꯆꯤꯟꯗ 300, 301, 302"꯫ ꯂꯥꯏꯖ "ꯑꯁ, ꯋꯥ, ꯈꯨꯌꯥꯝꯗꯣ, ꯚꯥꯏ, ꯅꯪꯁꯦ ꯄꯨꯔꯥ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯗꯧꯕꯅꯤ꯫ ꯑꯗꯣ ꯚꯥꯏ, ꯃꯣꯏ ꯗꯗꯥꯁꯦ ꯋꯥ ꯉꯥꯡꯕꯗꯤ ꯊꯤꯅ ꯀꯐꯥꯠꯂꯤꯍꯦ"꯫ ꯊꯥꯖ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯍꯧꯒꯠꯂꯛꯏ, ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯏꯁꯤꯡ ꯂꯧꯗꯨꯅ ꯊꯛꯆꯤꯜꯂꯤ, ꯑꯗꯨꯒ "ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ"꯫ ꯂꯥꯏꯖꯅ "ꯑꯩꯅ ꯄꯥꯕꯨꯡ ꯍꯪꯂꯨꯕꯕꯨ ꯌꯥꯝ ꯀꯐꯥꯠꯅ ꯈꯨꯝꯃꯛꯏ ꯋꯥ ꯈꯨꯝꯃꯛꯄꯗ"꯫ ꯊꯥꯖꯅ "ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯣꯏꯒꯤ ꯏꯃꯨꯡꯗꯅꯤ ꯂꯩꯔꯤꯁꯦ ꯚꯥꯏ, ꯑꯗꯨꯅ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ"꯫ ꯂꯥꯏꯖꯅ "ꯍꯣꯏ ꯚꯥꯏ, ꯅꯪꯗꯤ ꯅꯁꯥꯀꯥꯁꯦ ꯄꯨꯔꯥ ꯅꯨꯄꯥꯅꯤ, ꯃꯁꯟꯀꯥꯗꯣ"꯫ ꯂꯥꯏꯖ ꯊꯥꯖꯒꯤ ꯄꯥꯝꯕꯣꯝ パイꯗꯨꯅ ꯌꯦꯡꯖꯩ, ꯑꯗꯨꯒ ꯃꯆꯤꯟꯗ "ꯋꯥ, ꯂꯣꯏꯔꯦꯍꯦ ꯁꯤꯗꯤ, ꯅꯩꯔꯦ ꯚꯥꯏ"꯫ ꯊꯥꯖ ꯁꯠ ꯆꯤꯡꯁꯤꯜꯂꯤ꯫ "ꯌꯥꯔꯦꯍꯦ, ꯁꯤꯒꯤ ꯃꯇꯦꯡꯁꯤꯅꯅꯤꯅꯦ ꯑꯩꯅ ꯃꯄꯥꯟꯒ ꯊꯣꯛꯇꯅ ꯃꯤ ꯀꯤꯗꯅ ꯁꯦꯜꯒ ꯇꯥꯜꯂꯤꯁꯦ, ꯅꯨꯄꯤꯗꯧꯅ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯒꯤ ꯊꯕꯛꯁꯤꯒ"꯫ ꯂꯥꯏꯖꯅ "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ, ꯑꯗꯣ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯁꯤꯀꯣ"꯫ ꯊꯥꯖꯅ "ꯆꯠꯁꯦ, ꯑꯩ ꯒꯥꯔꯤ ꯑꯃꯨꯛꯇ ꯇꯩꯊꯣꯛꯎꯈꯤꯒꯦꯀꯣ"꯫ "ꯑꯦ, ꯒꯥꯔꯤ ꯆꯠꯇꯣꯏꯔꯣ? ꯁ꯭ꯀꯨꯜ ꯅꯪꯅꯕ ꯂꯥꯛꯀꯅꯤ ꯚꯥꯏ ꯑꯩ"꯫ ꯃꯈꯥꯗ ꯆꯦꯟꯊꯈꯤ ꯊꯥꯖ꯫ ꯂꯥꯏꯖꯅ "ꯑꯉꯛꯄꯅꯤ ꯚꯥꯏ ꯅꯪꯁꯦ"꯫ ꯊꯥꯖ ꯒꯥꯔꯤꯗꯣ ꯈꯨꯔꯨꯝꯂꯤ꯫ ꯁꯪꯒꯣꯏꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯩꯔꯥꯕ꯫ ꯃꯩꯔꯥꯕꯅ "ꯗꯦꯗ, ꯂꯥꯛꯑꯕꯣ? ꯑꯩꯗꯤ ꯍꯥꯏꯈꯤꯕꯗ ꯉꯥꯏꯔꯤ, ꯉꯔꯥꯡ ꯂꯩꯔꯤꯔꯣ? ꯌꯥꯝ ꯐꯖꯩꯌꯦ, ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯗꯦꯗꯁꯦ"꯫ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗꯒꯤ ꯀꯣꯟꯁꯤꯜꯂꯤ ꯊꯥꯖꯗ꯫ ꯊꯥꯖ ꯂꯥꯏ ꯈꯨꯔꯨꯝꯂꯝꯕꯗꯒꯤ ꯈꯪꯀꯥꯎ ꯀꯥꯎꯊꯣꯔꯛꯏ꯫ ꯁꯜꯂꯒ ꯇꯥꯏ ꯃꯩꯔꯥꯕ꯫ ꯃꯩꯔꯥꯕꯅ ꯁꯠ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯊꯥꯖ ꯂꯦꯞ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯊꯥꯖꯗꯤ ꯃꯁꯥꯗꯣ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ, ꯃꯕꯨꯡꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝꯅ ꯃꯥꯡꯗ ꯂꯦꯞꯂꯔꯕꯗ꯫ ꯈꯪꯍꯧꯗꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯩꯔꯥꯕꯅ "ꯍꯩ, ꯅꯪꯅꯒ ꯀꯥꯎꯕ ꯌꯥꯕ ꯃꯤꯔ ꯑꯩꯁꯦ, ꯍꯥ"꯫
ꯊꯥꯖ ꯇꯥꯔꯝꯗꯦ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ ꯃꯩꯔꯥꯕꯗ꯫ ꯃꯩꯔꯥꯕꯅ "ꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯁꯤꯕꯣ? ꯇꯥꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯅ ꯊꯥꯖꯒꯤ ꯃꯕꯨꯛꯇ ꯊꯤꯜꯂꯛꯏ ꯈꯨꯗꯣꯝꯕꯤꯅ꯫ ꯊꯥꯖ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯐꯥꯏ ꯑꯗꯨꯒ ꯃꯈꯣꯡ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯩꯔꯥꯕ ꯂꯦꯡ ꯂꯥꯛꯄ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯊꯥꯖ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯤ ꯃꯩꯔꯥꯕꯒꯤ ꯃꯥꯏꯊꯣꯡꯗ ꯃꯄꯤ ꯑꯗꯣ ꯇꯥꯁꯤꯜꯂꯤ꯫ ꯃꯩꯔꯥꯕ ꯃꯍꯥꯛꯇꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯖꯣꯏ ꯋꯥꯀꯤꯡ ꯆꯦꯟꯕ ꯍꯜꯂꯛꯏ꯫ ꯃꯩꯔꯥꯕꯕꯨ ꯊꯥꯖꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯑꯗꯨ ꯎꯔꯦ꯫ ꯖꯣꯏꯅ "ꯑꯦ ꯏꯕꯦꯝꯃ ꯀꯩꯗꯧꯅꯔꯦ?" ꯊꯥꯖ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯠ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯄꯥꯕꯨꯡ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯃꯩꯔꯥꯕ ꯃꯉꯛ ꯁꯝꯗꯣ ꯄꯥꯏꯔꯤ ꯑꯗꯨꯒ "ꯑꯌꯥ ꯅꯥꯏꯌꯦ ꯌꯥꯝꯅ ꯁꯤꯗꯤ." ꯊꯥꯖꯅ "ꯃꯇꯨꯡꯗ ꯎꯁꯤꯠꯇꯕ ꯇꯧꯒꯅꯣ ꯄꯥꯕꯨꯡ, ꯑꯩ ꯕꯖꯥꯔ ꯐꯥꯎꯗ ꯌꯧꯔꯨꯈꯤꯒꯦ." ꯖꯣꯏꯅ "ꯍꯣꯏ ꯏꯕꯦꯝꯃ." ꯑꯁꯨꯝꯅ ꯊꯥꯖ ꯃꯩꯔꯥꯕꯗ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯑꯣꯇꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯈꯤ꯫ ꯃꯩꯔꯥꯕꯅ "ꯕꯕꯥ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯛꯇꯪ ꯊꯝꯕ ꯏꯃꯨꯡꯁꯤꯗ ꯑꯣꯇꯣ ꯊꯧꯕꯁꯨ ꯊꯝꯂꯕꯣ? ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ." ꯖꯣꯏꯅ "ꯏꯕꯣ ꯅꯪ ꯅꯃꯥꯏ ꯊꯛꯑꯝꯒꯅꯤ ꯈꯪꯉꯦ ꯑꯩꯅ꯫ ꯍꯧꯖꯤꯛꯀꯤꯗꯨꯅꯤꯅꯦ ꯊꯥꯖ ꯍꯥꯏꯔꯤꯗꯣ ꯅꯪꯕꯣ." ꯃꯩꯔꯥꯕꯅ "ꯀꯔꯤ ꯊꯥꯖ? ꯅꯨꯄꯥꯔꯣ ꯊꯥꯖꯁꯦ?" ꯖꯣꯏꯅ "ꯅꯨꯄꯤ ꯉꯥꯛꯇ ꯊꯝꯕ ꯃꯐꯝ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣ? ꯀꯣꯛꯆꯥꯛ ꯅꯪꯕꯣ? ꯅꯨꯄꯥꯗꯧꯅ ꯇꯧꯕꯅꯤ꯫ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯑꯣꯇꯣ ꯊꯧꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤ, ꯂꯥꯏꯔꯤꯛꯁꯨ ꯇꯝꯂꯤꯕꯅꯤ." ꯃꯩꯔꯥꯕꯅ "ꯋꯟꯗꯔꯐꯨꯜ, ꯑꯉꯛꯄꯅꯤꯍꯦ ꯃꯥꯒꯤ ꯊꯧꯅꯥꯁꯤꯗꯤ꯫ ꯑꯩ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯦ꯫ ꯑꯁ ꯆꯞꯈꯤꯕꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ ꯑꯩ." ꯖꯣꯏꯅ "ꯐꯨꯖꯅꯤꯀꯣ ꯏꯕꯣ, ꯅꯪ ꯆꯦꯛꯁꯤꯜꯂꯨꯍꯩ, ꯅꯃꯥꯏ ꯊꯛꯀꯅꯨ." ꯑꯁꯨꯝꯅ ꯖꯣꯏ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ "ꯑꯁ ꯑꯉꯛꯄꯅꯤꯍꯦ ꯑꯋꯣꯏꯕ, ꯄꯨꯔꯥ ꯁꯤꯔꯝꯅꯤꯗ." ꯃꯉꯛ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯗꯣꯂꯥꯟ ꯃꯊꯛꯇꯒꯤ ꯅꯨꯄꯤ ꯈꯔꯅ ꯂꯛꯅꯔꯛꯏ ꯃꯩꯔꯥꯕꯗ, ꯍꯨꯏꯁꯦꯟꯀꯥꯁꯨ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯃꯩꯔꯥꯕꯅ ꯀꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯃꯌꯥ ꯈꯔ ꯆꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯕ꯭ꯔꯁ ꯇꯧꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯃꯩꯔꯥꯕꯅ "ꯑꯁ ꯁꯛꯁꯤꯒ ꯃꯪꯗꯒ ꯎꯗꯧ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ, ꯌꯦꯡꯉꯨꯅꯦ ꯂꯛꯅꯗꯅꯒ ꯇꯧꯏꯅꯦ." ꯅꯨꯄꯤ ꯑꯃꯅ "ꯃꯩꯔꯥꯕ, ꯃꯥꯏ ꯂꯚꯔꯁ." ꯃꯩꯔꯥꯕ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯏ ꯑꯗꯨꯕꯨ ꯑꯃꯁꯨ ꯃꯊꯪꯒꯤ ꯀꯥꯗꯒꯤꯅꯤ꯫ ꯃꯌꯥ ꯂꯣꯡꯅ ꯈꯥꯛꯄꯤ ꯅꯨꯄꯤ ꯑꯃꯅ ꯕ꯭ꯔꯁ ꯇꯧꯅ ꯂꯛꯅꯔꯛꯏ꯫ ꯃꯩꯔꯥꯕ ꯃꯊꯥ ꯁꯥꯅ ꯐꯝꯂꯤ ꯃꯈꯥꯗ ꯁꯨꯃꯥꯡꯗꯨꯗ꯫ ꯃꯩꯔꯥꯕꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯌꯥ ꯂꯣꯡꯅ ꯈꯥꯛꯄꯤ, ꯃꯌꯥ ꯆꯧꯕꯤ ꯃꯌꯥꯝ ꯊꯝꯖꯤꯜꯂꯒ ꯇꯧꯔꯤꯁꯤꯕꯣ? ꯑꯁ ꯁꯛꯁꯤꯡꯁꯤꯒ ꯍꯨꯏꯁꯦꯟꯒꯁꯨ ꯈꯣꯡꯉꯛꯏ." ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯂꯩꯁꯤꯟꯒꯦ ꯇꯧꯏ꯫ ꯃꯅꯤꯡꯗꯒꯤ ꯔꯤꯁꯤꯕꯂꯥꯅ ꯗꯥ ꯑꯃꯨꯛꯇ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯩꯔꯥꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯇꯞꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯌꯦꯛꯄꯤ ꯐꯅꯦꯛ ꯃꯕꯨꯛꯇ ꯁꯦꯠꯄꯤ ꯑꯉꯥꯡ 5-6 ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩꯔꯥꯕꯅ "ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯔꯣꯖꯤꯅ ꯗꯥ, ꯑꯩ ꯃꯤꯡꯁꯦꯜꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯦꯕ, ꯑꯗꯨꯗꯅꯦ ꯏꯟꯗꯤꯔꯥ, ꯄ꯭ꯔꯤꯌꯥ, ꯔꯟꯖꯤꯇꯥ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯅ ꯑꯗꯨꯗꯅꯦ ꯍꯥꯏꯗꯨꯅ ꯂꯩꯔꯦ." ꯃꯩꯔꯥꯕꯅ "ꯍꯩꯠ ꯁꯠ ꯍꯥꯏꯌꯨ, ꯅꯣꯏꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯗꯣ ꯑꯗꯨꯗꯅꯦ ꯇꯧꯔꯅꯨ." ꯔꯤꯁꯤꯕꯂꯥꯅ "ꯑꯗꯨꯗꯅꯦ ꯗꯥ, ꯆꯤꯝꯕꯥꯜꯁꯦ ꯂꯤꯞꯁꯇꯤꯛ ꯑꯝꯇ ꯇꯩꯕꯤꯌꯣꯕ." ꯃꯩꯔꯥꯕꯅ ꯑꯉꯥꯡꯈꯩꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ, ꯃꯃꯤꯠꯇꯣ ꯂꯪꯊꯣꯛꯈꯩ꯫ "ꯀꯔꯤ ꯑꯉꯥꯡꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦꯕ." ꯃꯈꯣꯏ 5-6ꯇꯣ ꯏꯀꯥꯏꯕꯤꯒꯤ ꯃꯑꯣꯡꯗ ꯇꯧꯗꯨꯅ ꯃꯈꯨꯠꯀꯥꯗꯣ ꯆꯨꯞꯇꯨꯅ ꯇꯧꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤ꯫ ꯃꯩꯔꯥꯕꯅ "ꯀꯔꯤ ꯅꯣꯏꯗꯨ ꯂꯤꯞꯁꯇꯤꯛ ꯇꯩꯕꯤꯌꯣꯕ?" ꯔꯣꯖꯤꯅ "ꯍꯣꯏ ꯗꯥ, ꯂꯤꯞꯁꯇꯤꯛ ꯑꯝꯇ ꯇꯩꯕꯤꯌꯣꯕ." ꯃꯩꯔꯥꯕ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯂꯥꯎ ꯂꯥꯎꯏ꯫ "ꯆꯠꯂꯣ ꯑꯥꯗ." ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯩꯔꯥꯕꯅ ꯂꯥꯎꯕꯗ꯫ ꯏꯟꯗꯤꯔꯥ, ꯔꯟꯖꯤꯇꯥ, ꯔꯣꯖꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯩꯔꯥꯕꯅ "ꯌꯥꯝ ꯊꯨꯅ ꯆꯠꯂꯣꯀꯣ, ꯊꯨꯅ ꯆꯠꯂꯣ ꯑꯃꯨꯛꯀ ꯂꯥꯎꯔꯛꯇ꯭ꯔꯤꯉꯩꯗ." ꯏꯟꯗꯤꯔꯥ ꯃꯈꯥꯗ ꯌꯦꯡꯊꯩ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤ ꯍꯣꯁꯇꯦꯜ ꯇꯝꯅ꯫ ꯑꯇꯩꯁꯨ ꯂꯣꯏꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯩꯔꯥꯕꯅ "ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦꯃꯤ, ꯁ꯭ꯀꯨꯜ ꯆꯠꯄꯗ ꯃꯃꯥꯟꯅꯕꯤꯗꯧꯅ ꯑꯩꯕꯨ ꯂꯤꯞꯁꯇꯤꯛ ꯇꯩꯕꯤꯌꯨ ꯍꯥꯏꯃꯤ, ꯄꯨꯔꯥ ꯑꯉꯛꯄ ꯑꯉꯥꯡꯅꯤꯀꯣ." ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯩꯔꯥꯕ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯁ꯭ꯀꯨꯜ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯂꯥꯏꯖꯅ "ꯀꯩꯗꯧꯔꯕꯅꯣ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯑꯩꯅ ꯁꯣꯝꯗ ꯉꯥꯏ ꯂꯩꯔꯦ ꯂꯣꯏꯁꯤꯜꯂꯒ꯫
ꯑꯩꯒꯤ ꯏꯇꯥꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯖꯣꯏꯅ "ꯏꯕꯦꯝꯃ ꯂꯥꯏꯖꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯑꯃꯨꯛꯇ ꯂꯥꯎꯅꯦ." ꯂꯥꯏꯖꯅ "ꯍꯣꯏ ꯄꯥꯕꯨꯡ." ꯍꯣꯁꯇꯦꯜ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯂꯥꯏꯖꯅ "ꯄꯥꯕꯨꯡ, ꯀꯔꯤ?" ꯖꯣꯏꯅ "ꯊꯥꯖꯕꯨ ꯂꯥꯛꯑꯕꯣ? ꯃꯥꯕꯨ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯗꯥꯏꯅꯦ?" ꯂꯥꯏꯖꯅ "ꯍꯥꯏꯔꯝꯕꯅꯦ ꯄꯥꯕꯨꯡ, ꯑꯗꯨ ꯂꯥꯛꯇ꯭ꯔꯦ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯄꯨꯡꯈꯥꯏꯃꯨꯛ ꯈꯛꯇ ꯉꯥꯏꯔꯦ." ꯖꯣꯏꯅ "ꯍꯣꯏꯗ ꯂꯥꯛꯆꯔꯅꯤ, ꯊꯦꯡꯒ ꯊꯦꯡꯂꯒ ꯅꯪ ꯄꯥꯕꯨꯡꯒꯤ ꯕꯨꯂꯦꯠꯁꯦ ꯍꯦꯛ ꯄꯨꯔꯒ ꯆꯠꯂꯨ." ꯂꯥꯏꯖꯅ "ꯍꯣꯏ ꯄꯥꯕꯨꯡ." ꯖꯣꯏꯅ "ꯑꯩꯗꯤ ꯉꯁꯥꯏꯗꯒꯤꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦ, ꯏꯆꯥ ꯂꯥꯏꯖꯗꯤ ꯄꯨꯔꯥ ꯅꯨꯄꯥ ꯃꯥꯜꯂꯝꯂꯦꯗꯅ ꯊꯥꯖꯗꯧꯅ." ꯂꯥꯏꯖ ꯏꯀꯥꯏꯅ ꯃꯃꯥꯏꯗꯣ ꯅꯣꯟꯊꯈꯤ꯫ "ꯄꯥꯕꯨꯡꯁꯤꯗꯤ." ꯖꯣꯏꯅ "ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏ ꯂꯩꯌꯨ꯫ ꯑꯗꯣ ꯀꯩꯒꯤ ꯄꯥꯟꯗꯝꯗꯅꯣ ꯁꯝ ꯀꯛꯏꯁꯤꯕꯣ?" ꯂꯥꯏꯖꯅ "ꯁꯤ ꯑꯣꯏꯔꯗꯤ ꯅꯨꯄꯥꯅ ꯂꯛꯅꯔꯛꯑꯔꯣꯏ ꯄꯥꯕꯨꯡ, ꯅꯨꯄꯥ ꯃꯥꯜꯂꯕꯅꯤꯅ. ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅꯤꯡꯕ ꯄꯥꯟꯗꯝꯁꯤꯁꯨ ꯑꯣꯏꯕ ꯐꯪꯂꯅꯤ, ꯑꯆꯧꯕ ꯃꯤ, ꯅꯨꯡꯁꯤ ꯄꯣꯠꯂꯨꯝ ꯄꯨꯔꯔꯣꯏ ꯄꯥꯕꯨꯡ." ꯖꯣꯏ "ꯑꯉꯛꯄꯅꯤ ꯂꯥꯏꯖ ꯊꯥꯖ, ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯁꯦ ꯏꯄꯥꯗꯤ ꯍꯔꯥꯎꯔꯤꯕꯅꯤꯅꯦ." ꯂꯥꯏꯖꯅ "ꯍꯣꯏ ꯄꯥꯕꯨꯡ." ꯑꯣꯇꯣ ꯊꯧꯖꯤꯜꯂꯛꯏ꯫ ꯂꯥꯏꯖ "ꯊꯦꯡꯉꯦ, ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯕꯅꯦ." ꯊꯥꯖꯅ "ꯍꯣꯏ ꯍꯣꯏ, ꯂꯣꯏꯁꯤꯜꯂꯨꯔꯒꯦ." ꯉꯥꯏꯍꯥꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯥꯖ ꯊꯣꯛꯂꯛꯏ꯫ ꯊꯥꯖꯅ "ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯖꯣꯏꯅ "ꯕꯨꯂꯦꯠꯁꯦ ꯄꯨꯈ꯭ꯔꯣ, ꯊꯦꯡꯉꯦꯅꯦ." ꯊꯥꯖꯅ "ꯍꯣꯏ ꯄꯥꯕꯨꯡ." ꯑꯁꯨꯝꯅ ꯊꯥꯖ ꯕꯨꯂꯦꯠ ꯑꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯂꯥꯏꯖꯕꯨ ꯇꯣꯡꯉꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯕꯨꯂꯦꯠ ꯑꯗꯨ ꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯗ ꯁ꯭ꯀꯨꯜ ꯒꯦꯠꯇ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯗ ꯃꯥꯒꯤ ꯒꯥꯔꯤꯗꯨꯅ ꯕꯣꯝ ꯊꯣꯝꯖꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯣ ꯁꯜꯂꯒ ꯇꯥꯈꯤ꯫ ꯂꯥꯏꯖꯅ ꯇꯣꯡꯉꯝꯕꯗꯒꯤ ꯆꯣꯡꯊꯔꯛꯑꯒ ꯆꯦꯟꯁꯤꯜꯂꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯗꯣ ꯅꯥꯟꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯂꯥꯏꯖꯅ "ꯁꯣꯛꯄ꯭ꯔꯣ?" ꯅꯨꯄꯥ ꯑꯗꯨꯅ "ꯁꯣꯛꯇꯦ, ꯌꯥꯔꯦ." ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯪꯈꯤ ꯃꯅꯨꯡꯗ꯫ ꯊꯥꯖꯅ "ꯑꯁ ꯌꯥꯔꯦꯗ, ꯑꯃꯨꯛ ꯑꯗꯨꯗ ꯃꯤꯇꯥ ꯂꯩꯔꯅꯨ, ꯆꯪꯂꯁꯤ ꯂꯥꯛꯑꯣ, ꯁ꯭ꯀꯨꯜ ꯊꯦꯡꯂꯦ ꯍꯥꯏꯔꯒ." ꯂꯥꯏꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯊꯥꯖꯅ ꯂꯥꯎꯔꯛꯄꯗꯨꯗ꯫ "ꯌꯥꯔꯦꯕ ꯅꯪꯁꯨ, ꯆꯪꯂꯁꯤ ꯂꯥꯛꯑꯣ." ꯃꯈꯣꯏ ꯑꯅꯤ ꯕꯨꯂꯦꯠꯇꯨꯒ ꯃꯁꯝ ꯇꯦꯟꯅ ꯀꯛꯑꯒ ꯆꯪꯉꯛꯏ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ꯫ ꯅꯨꯄꯤ ꯃꯌꯥꯝ ꯂꯛꯅꯔꯛꯏ ꯊꯥꯖ ꯂꯥꯏꯖꯗ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯩꯁꯨ ꯇꯥꯁꯤꯜꯂꯨꯗꯦ, ꯑꯗꯨꯃꯛ ꯊꯧꯖꯤꯜꯂꯤ ꯒꯥꯔꯤ ꯊꯝꯐꯝꯗ꯫ ꯒꯥꯔꯤ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯀꯥꯗ ꯆꯪꯉꯛꯏ꯫ ꯂꯩꯔꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯌꯦꯡꯅꯔꯛꯏ, ꯅꯨꯄꯥꯁꯨ ꯃꯥꯟ, ꯅꯨꯄꯤꯁꯨ ꯃꯥꯟ꯫ ꯊꯥꯖ ꯂꯥꯏꯖ ꯅꯨꯄꯤꯒꯤ ꯂꯥꯁ ꯕꯦꯟꯁꯇ ꯐꯝꯈꯤ꯫ ꯊꯣꯏꯅꯥꯎꯅ "ꯑꯦ ꯚꯥꯏ, ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ, ꯃꯁꯛꯀꯗꯤ ꯀꯥꯐꯠꯂꯤꯍꯦ." ꯅꯥꯎꯕꯅ "ꯍꯩ ꯂꯛꯅꯖꯔꯨꯅꯨꯀꯣ, ꯁꯥꯟꯅꯕꯤ ꯑꯣꯏꯔꯝꯂꯒꯅꯦ ꯄꯨꯡꯆꯥꯏ ꯆꯥꯏꯅꯤꯍꯦ." ꯊꯣꯏꯅꯥꯎꯅ "ꯃꯈꯣꯏꯁꯨ ꯌꯥꯏꯅꯦ, ꯁ꯭ꯀꯨꯜꯁꯤꯗꯕꯨ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯦꯠꯂꯒ ꯂꯥꯛꯏꯅꯦ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯖꯥ ꯆꯪꯂꯛꯏ꯫ ꯑꯣꯖꯥꯗꯨꯅ ꯇꯥꯛꯂꯤ꯫ ꯑꯣꯖꯥꯗꯨꯅ ꯍꯪꯂꯛꯄ ꯈꯨꯗꯤꯡ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯒꯠꯇꯨꯅ ꯄꯪꯈꯨꯝꯗ ꯈꯨꯝꯃꯤ꯫ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨꯗꯤ ꯀꯣꯏꯁꯟꯗꯨ ꯇꯥꯕꯗꯤ ꯂꯥꯏꯔꯗꯅ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯈꯨꯝꯃꯛꯄꯅ ꯍꯥꯜꯂꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯇꯥꯛꯅ ꯇꯥꯛꯅ ꯈꯟꯖꯩ, ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ, ꯅꯍꯥꯟꯈꯩꯁꯨ ꯎꯗꯦ, ꯅꯨꯄꯥꯔꯣꯝꯗ ꯌꯦꯡꯉꯤ, ꯅꯨꯄꯥ ꯑꯣꯏꯕ ꯖꯥꯠꯂꯥ, ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯅꯨꯄꯤꯔꯣꯝꯗ ꯐꯝꯃꯤ, ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯋꯥꯅꯤ, ꯄꯪꯈꯨꯝꯗ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯑꯣꯖꯥ ꯑꯗꯨꯅ "ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯀ꯭ꯂꯥꯁ 10ꯒꯤ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤꯀꯣ ꯂꯣꯏꯅ." ꯁꯥꯇ꯭ꯔ ꯄꯨꯂꯞ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ "ꯌꯦꯁ ꯁꯔ." ꯑꯁꯨꯝꯅ ꯍꯥꯐꯀꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ, ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯀꯦꯝꯄꯁꯇ꯫ ꯅꯥꯀꯟꯗꯒꯤ ꯈꯪꯍꯧꯗꯅ ꯖꯦꯁꯤꯅ "ꯍꯜꯂꯣ." ꯊꯥꯖ ꯂꯥꯏꯖ ꯁꯠ ꯂꯩꯊꯣꯛꯏ꯫ ꯖꯦꯁꯤꯅ "ꯅꯈꯣꯏ ꯑꯅꯤꯁꯦ ꯇ꯭ꯋꯤꯟꯁꯄꯨ ꯃꯥꯜꯂꯤ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤ." ꯂꯥꯏꯖꯅ "ꯈꯔ ꯅꯨꯡꯁꯤꯅꯩ ꯍꯥꯏꯇꯥꯔꯦ." ꯖꯦꯁꯤꯅ "ꯋꯥ ꯑꯃꯇ ꯍꯥꯏꯒꯦ, ꯌꯥꯒꯗ꯭ꯔꯣ?" ꯂꯥꯏꯖꯅ "ꯍꯪꯗ꯭ꯔꯤꯉꯩꯗꯕꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯁꯤꯕꯨ?" ꯖꯦꯁꯤꯅ "ꯑꯗꯣ ꯅꯣꯏ ꯑꯅꯤꯁꯦ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ?" ꯊꯥꯖ ꯑꯆꯥꯄꯣꯠ ꯑꯗꯣ ꯃꯤꯅꯣꯛ ꯑꯃꯇꯪꯒ ꯅꯣꯛꯇꯨꯅ ꯆꯥꯔꯤ꯫ ꯂꯥꯏꯖꯅ "ꯅꯨꯄꯤꯅꯦ, ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ?" ꯖꯦꯁꯤꯅ "ꯑꯗꯨꯅꯦꯕ, ꯑꯩꯁꯨ ꯃꯥꯜꯂꯦꯕ, ꯑꯗꯨꯗꯤ ꯑꯩꯅ ꯍꯪꯗꯣꯏ ꯋꯥꯁꯦ ꯌꯥꯔꯅꯤꯌꯦ." ꯂꯥꯏꯖꯅ "ꯍꯥꯏꯌꯨ ꯍꯦꯛꯇ." ꯖꯦꯁꯤꯅ "ꯑꯃꯁꯤꯗꯤ ꯋꯥ ꯉꯥꯡꯗꯦ ꯀꯩꯒꯤꯅꯣ?" "ꯃꯥꯗꯤ ꯃꯁꯥꯒꯤꯅꯦ, ꯋꯥ ꯉꯥꯡꯗꯕꯅꯤ ꯍꯥꯟꯅꯗꯒꯤ." ꯖꯦꯁꯤꯅ "ꯀꯣꯏꯖꯔꯒꯦ." "ꯑꯣ ꯑꯗꯣ ꯑꯩ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯦ ꯀꯣꯏꯖꯔꯒꯦ." ꯊꯥꯖ ꯆꯥꯔꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯂꯥꯏꯖ ꯊꯥꯖꯒꯤ ꯃꯤꯍꯨꯟ ꯈꯪꯗꯨꯅ
ꯚꯥꯏ ꯃꯥ ꯁꯨꯝ ꯈꯪꯗꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯗ ꯏꯪꯒꯤꯠ ꯇꯧꯏ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯖꯦꯁꯤꯗ ꯖꯦꯁꯤꯅ ꯍꯜꯂꯣ ꯑꯩ ꯃꯤꯡ ꯖꯦꯁꯤ ꯅꯪꯒꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯝꯇ ꯈꯪꯅꯁꯤ ꯌꯥꯒꯗ꯭ꯔꯣ ꯊꯥꯖ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯃꯃꯤꯠꯇꯣ ꯉꯥꯡꯁꯪ-ꯉꯥꯡꯁꯤꯜꯂꯛꯏ ꯂꯥꯏꯖꯅ ꯊꯥꯖ ꯀꯧꯕꯅꯦ ꯅꯪ ꯀꯝꯗꯧꯕ ꯃꯤꯅꯣ ꯅꯨꯄꯤꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯤꯁꯤꯕꯣ ꯖꯦꯁꯤꯅ ꯌꯥꯝꯅ ꯇꯥꯈꯠꯅ ꯈꯨꯝꯃꯛꯏ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯁꯤꯗ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯅꯈꯨꯠꯇ ꯍꯥꯝꯗꯨꯅ ꯆꯥꯗꯣꯏꯅꯦ ꯁ꯭ꯄꯤꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯑꯩꯁꯦ ꯊꯥꯖꯅ ꯈꯨꯄꯥꯛꯅ ꯊꯥꯏ ꯖꯦꯁꯤꯗ ꯃꯌꯥꯝ ꯄꯨꯂꯞ ꯌꯦꯡꯅꯔꯛꯏ ꯃꯣꯏꯔꯣꯝꯗ ꯂꯥꯏꯖꯅ ꯚꯥꯏ ꯑꯝꯇ ꯐꯥꯊꯧꯑꯣꯕ ꯁꯦꯕ ꯊꯥꯖ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯑꯗꯨꯒ ꯄꯨꯁꯤꯟꯈꯤ ꯀꯥꯗ ꯖꯦꯁꯤꯕꯨ ꯊꯥꯖꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯃꯨꯟꯅ ꯌꯦꯡꯉꯣ ꯖꯦꯁꯤ ꯃꯃꯤꯠ ꯑꯗꯣ ꯌꯦꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯦꯡꯖꯔꯤ ꯊꯥꯖꯅ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯃꯁꯦꯜꯗ ꯐꯥꯎ ꯄ꯭ꯔꯣꯄꯣꯁ ꯇꯧꯕ ꯉꯝꯂꯕꯗꯤ ꯅꯨꯄꯥꯗ ꯀꯩꯒꯤ ꯇꯧꯔꯝꯂꯣꯏ ꯍꯥꯏꯌꯣ ꯑꯩꯅ ꯍꯥꯏꯁꯦ ꯖꯦꯁꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯊꯥꯖꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯨꯅ ꯑꯆꯧꯕ ꯃꯤ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯁꯛ ꯈꯪꯕ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦꯗꯤ ꯈꯟꯗꯦꯅꯦ ꯖꯦꯁꯤ ꯃꯃꯥꯏ ꯑꯗꯣ ꯅꯥꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ ꯊꯥꯖꯅ ꯅꯈꯣꯏꯒꯨꯝꯕꯁꯤꯡꯁꯤꯅꯅꯦ ꯉꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯌꯣꯜꯂꯤꯕꯁꯦ ꯅꯈꯣꯏꯁꯨ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯖꯦꯁꯤ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯌꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯊꯥꯖꯗ ꯊꯥꯖꯅ ꯑꯩ ꯁꯥꯎꯗꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯒꯤ ꯃꯥꯡꯂꯒꯗꯕ ꯄꯨꯟꯁꯤꯗꯨꯅꯦ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯦ ꯃꯥꯡꯗꯅꯕ ꯅꯪꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯣ ꯉꯁꯤ ꯍꯥꯏꯐꯦꯠ ꯁꯤꯟꯊꯕꯅ ꯅꯪꯒꯤ ꯃꯥꯡꯂꯒꯗꯕ ꯄꯨꯟꯁꯤꯗꯣ ꯀꯟꯗꯣꯏꯅꯦ ꯖꯦꯁꯤꯅ ꯐꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯒꯦ ꯑꯗꯣ ꯐ꯭ꯔꯦꯟ ꯑꯣꯏꯁꯦ ꯌꯥꯕ꯭ꯔꯣ ꯊꯥꯖꯅ ꯀꯩꯒꯤ ꯌꯥꯔꯣꯏ ꯌꯥꯅꯤꯌꯦ ꯃꯈꯨꯠ ꯁꯣꯛꯅꯩ ꯃꯈꯣꯏ ꯑꯅꯤ ꯀꯥꯗꯨꯗꯒꯤ ꯅꯣꯛꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯅꯍꯥꯟ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕ ꯅꯨꯄꯥꯁꯤꯡꯗꯨ ꯌꯨ ꯊꯛꯆꯤꯜꯂꯒ ꯊꯣꯛꯂꯛꯏ ꯃꯈꯣꯏ 6-7